Lamdam sigi culture gi mapal gi American sing Iran sigi saithing nang liba IDP singda mateng pangkhri Manipur gi inakhulaba cultural heritage asina malem da asoba phida ama kanduna lakli ngasidi aikoi gi culture sigi mapal gi American singna Iran sigi saithing nang liba IDP singi mateng panglari India gi West Bengal da pokhibi housing America gi citizen oikrabi Manipuri dancer Rinku Bhattacharya Das na Arizona State University ASU da tamliba American mahairoi singda Manipuri jagoi takpi tambiduna Manipur gi irang da yumpham oiba Echoes of History Rhythms of Resilience haiba production ama puthoktuna utkibaga loinana masidagi phanglakpa senpham sing adu Bisnupur district ki manung sanba Thambal Mari College ta hangliba relief camp na sangjapam loriba ITP singda mateng pangkhri ASU dance की MFA candidate amadi cross cultural dance resource की choreographer in residence oiribi Rinku Das kumza English singani ka kunga manga gi July thada Manipur da lakhibani mata maduna Manipur gi irang asina sokolaba relief camp da leiriba miyam ga hakthingna unaduna IDP singi awaba pawdam sing takhi IDP singi wari edu puduna ma USA da hankraba matungda ma ki production asi puthokibani hari hiram asiga mari leina Rinku Das na hai kumza English singani ka kunga manga gi July thada IDP singda piram ki thajabadu thaba oina onthokuna Manipur amuk lakpani maki production asida Manipur gi phajaba state asina housing mayoknari bi irang asiki wari Manipuri nupi singi thauna lingjel asi mek sinoli Manipur khangdribi US ki miyoi singda production asigi mateng na masak tak pangamli production asi sakti leiba ama oikhibana audience singna ITP singi damakta angamba sanpham sing mateng panglakhi American singna mateng panglakhi sanpham singa da puduna Manipur amuk lakpaga loinana ITP singda mateng pangbanekhi mahakna makhata na hai Indian Council of Cultural Research ICCR gi empanel artist ama oina Manipuri jagoi amadi masigi phajaraba sathik asibu yokhat pahaibasi maki panamni artist singda geographical boundary leiti awaba mayuknarakpa matamda artist singna amat oina leptuna santigi paujal pigani haiba wakhalon sida mahakna Manipuri jagoi isi US ta takpi tambibne housing magna pangliba mating asin loiba nati matung tarakpadasu lamdam asida pangbiaba mating panghigani relief camp sing de lairiba artist ama oibi yabigi gun cheliba angang singbu mai pakpa artist ama ohenanaba semga sagatkani haiba wafam su thamki RIMS की सिक्योरिटी happigani haina सेल loukhraga lotkhri kei samananda RIMS की सिक्योरिटी happigani haina सेल loukhraба matung lotuna lekhri thawong asi makha tana thoktana ba mari leinaba director na miyeng sangbi yu haina victim gi mapa oiriba hairok part 2 maya lekai degi khondongbam samananda na appeal torakli hairibu wafam asing asi Manipur press cup ta pangthokiba paumi sing unaba ma phudokibani samananda na makha tana hai haukiba kumza English singani ga kunga mari the RIMS की सिक्योरिटी की थबक हापकनी है पाव फंगमदगी RIMS की डेंटल कॉलेज की इलेक्ट्रिशियन ओइबा थोक्सो बसंतदा थबक असिगी दमक वरी सनरबा मतुंग थाजबा पिरकपगी मतुंग इना कुमजा इंग्लिश सिंगनी ग कुनगा मरी की अक्टोबर 10 दा मियो एनी की लुपा लाख मापन थबक अदुगी दमक सेल थीनदुना अक्टोबर 10 गा मापन ऑडिट तौनखी ऑडिट तौनबा अदु थबा असिबु मापुंग फानबगी दमक थोक्सो बसंतगा खंगनबनी हैब उरिपोक वसपति लेकाय दिगी सलाम ज्ञानेंद्र कौवा मियो एमसु याखी थबा अस ओइरक्तबदिगी पिसिन की सेल हंदोकनबा केयर हाइनरबा मतुंग यारक्तबदगी लंफेल पुलिस स्टेशन रिपोर्ट अमा तौरबा मतुंग RIMS की स्टाफ ओइरि बसंतगी मथक्ता इंक्वायरी सथनबा RIMS की डायरेक्टर न कुमजा इंग्लिश सिंगनी ग कुनगा मंगागी डिसेंबर 13 ता आइबा सिरोल ओइनसु पेशेंट की बलेख्री अदुमपु मसिगी सब साब थबक पैखलकपगी ममी ताद्री लैता लाइर सिंगदगी नमथाक तौदुन आवास थिंग पीरिबा सिंग असिगी मथक्ता मरी लेनबा सिंग नमी येंग संगदुना मरालेबा सिंग मतिक साब सेराक पीबिवाखी Panam Pausegi editorial member Thamzari UNO da wakatlasi Manipur sa yesigi February sa tarago humdugi mamang na nauna popular government na masemla kadava maanbagi mamikra taba horakpugum torakli isterasigi law and order gi phibam phaba natraga na phattaba haibaduna tongana thamkhraga ngasigi taraga ni thuisuba Manipur Legislative Assembly ama amuk hana hingat hanana ba India gi BJP na lusingba central lenga asi Manipur gi tara humdui suba Assembly mikhal lakaduriba kumza English singani ki kunga tret ki aho pusaruki tha loirakpada
sungsoi soidana pangthoknaba silabadi state asida makha tana PR thambada Manipur gi oiba hauji BJP hairiba political party da yauna sauna sokadaba leiba maramna sungsoi soidana satliba sei English singani ga kunga taruki February thagi tarago humdo gi mamangda state asida BJP na lusingba popular government ama CM ba sarakwa tawani maramdi haukiba kumza English singani ga kunga humdo gi me ohumdigi Manipur amukta oikhidriba mongda atamnana state asida ningsing ba thoktraba matamdigi yellow proof oina leiraklaba mitei singda koki narco terrorist na landara padi sahi ohum farakadoraba phawba lamdam asida mahauksagi phibamda mapung phana hanjinhanba ngamdana ngasigi state asida leiriba sina maram oiraga Manipur gi miyamna haukiba BJP gi lenga oina leiramba taranithu suba Manipur assembly lenga ki MLA singda state asigi miyamna thajaba mangkhrabani habige Amaramda haukiba kumza English singaniga kunga mangagi February gi tara humduidigi Manipura animated suspension thamjinduna state asida ngasi phawba PR lengana lamdam asida palabasu mapung phana national highway singamadi IDP sing mayumda hanjinhanba ngamdabigi ngasigi Manipur miyamna India lengakta penadabigi sangdi khamthengna wangkhrabani haibasi lamdam asigi miyamna ikhangna khangnari amabu oiro Manipur gi miya maru oina tarani thui suba assembly lenga ki MLA sing minister sing pena daba leibi gi mathakta India gi center lenga su pena daduna ngasi phaw leinari haibasi madi sada sama sumlagani khali aduga handak amu hana popular government ama CM na bokhona raklibasina karigumba sungsoi soidana CM duna CM laba matungda lakaduriba kumza English ngani ga kunga teret asi phawbagi manungda Manipur gi haujuk oiriba phibam asibu mausagi phibam da hanjin halakpa ngamgadra natragana ngamloidra haibadagi wahangdi ngasigi Manipur gi miyamna sungsoi soidana hangnaroidabigi maram laiti khali Nakala maromda haukiba kumza English nganiga kunga humdoidigi megi ahumdigi haurakhiba Manipur gi irang asigi haurakpa mamadi irang asida karamba phurumna lali summi haibado India lenga ngasi phawba khangandana asumba oil phangandana Manipur gi miyamda marueni yellow proof singda thamlibagi maram kari keno haiba ohangdumadi ngasigi India lengakta hangduna leinari haibige adobi India lengana Manipur gi wathok asigi asum aran puthoktana asum makhatana thamba tarabde Manipur gi yellow proof singna malem gi apun balup am oina lairiba UNO da athubada wakatlga asum oil phangana bohona bigi matam oirakla bra khali maram maduna Manipur amuhana popular government CM labusum makhatana state sida mauksagi punsida hanjin hanba ngamdrabadi United Nations Organization UNO da Manipur gi yellow mishingna wakatchi role pishinbana asumba khongthang oigedaba mali Imphal NIT Academy maikaidagi nungairaba pauzal ma puduna laksari isai samak Doctor ama oinabagi asoba manglan ama mangbiriba natragana adom gi khangna sanaba sing doctor ama oiningbagi manglan mangbiriba singda hairiba video asi sungsoi soidana yobinaba share tawbiyu Imphal NIT Academy maikaidagi NIT 2026 targeted test series ama pangthokaduri hairiba test asi lakdiba January gi tang 13 dagi haugadabani hena nungairiba paw mane academy sigi maikaidagi khudongchaba kaya marum piri comprehensive test series detailed question analysis expert curated support and revision focus on upcoming NIT exam and feedback ni aikogi address ti ko kaital thanaujam lai kaini akopa morol gi damak 9366473676 natragana 7085632557 da pau phobiro